Indiana Pakistan ki Airforce base sing da airstrike Chathakhre Operation Sindur matung da Pakistan India da wari sanasi haina ko lakre CNN Pakistan India ki western sector sing da akan mamong da attack tawrakibagi paukhum oina Indiana Pakistan ki Rafiqui Murid Chakalala amasung Rahim Yar Khan da leiba Airforce base sing da akan ba mamong da airstrike Chathakhre marasi da Operation Sindur matung Pakistan ahanba oina Indian da Lanasi Chauthokta na wari sanaraga loisinaba call tawrakre haina CNN News 18 gi source amana hairi Pakistan amasung India laiba ani gi marakta chathariba lanasi ga mari leinana ngasi New Delhi da Central Government gi mihut silaga Foreign Secretary Bikram Misri amasung Colonel Sophia Quraisi Wing Commander Biomika na pikiba paugi mifam amada yakibada Pakistan na leptuna India gi western border da bomb top amasung misal kapsenduna ngehak leitana attack chathabagi thawong leptri Pakistan gi maikai degi unmanned combat aerial vehicle long range weapons sizinaduna attack torokpa yauna fighter jet sing koipai paiduna civilian area amasung military infrastructure da target tawbagi thong leptana chathari adum oinama Pakistan na chathariba thong sing adu Indian Armed Force ki maikai degi maipang na neutralize tawkhre Udhampur Pathankot Adampur amasung Busta Laiba Indian Air Force ki station da khara akayatoi thoki Pakistan India ki border area da lariba medical center school premises amadi civilian area da target tawbagi thawong asi yamna chawkhataba amasung pangdabagi thawong ni Pakistan chatharakhiba attack sing adugi paukhum oina Indian Air Force ki maikai degi Pakistan da identify tawraba military installation sing da target tawduna attack chathaki maru oina technical infrastructure command amasung control center radar site amasung khulai paifam na chingbada attack chathaki Pakistan gi Pasur da leiba radar site amasung Sialkot aviation base ta su attack chathaduna chawna ama ta thoanki marasi da CNN News 18 na source ama da base tawraga piba report amagi matung ina India na operation sendur mai pangna chathakraba matung Pakistan amasung India leiba anigi marakta hojik leiriba ungkhanaba si hena chawthok handana wari sanaraga loisinaba ahanba oina call tawrakre New Delhi ga wari sananaba communication channel amasu interslip tawre hairi adumakpu India government amasung Pakistan leiba anigi maikai degi hiramasigi matangda official oiba confirmation amata news agency asina phangba leitri hairi Indefinite economic blockade chatharagani Kangpokpi district ki manung chanba Modbongda leiriba Manipur government gi ama changairaba college ama oiriba Presidency College ki mathau taba teaching staff sing athubada hamnaba KSO Sire Hills ki maikai degi point tara yauba ultimatum ama Manipur sarkar da pisinkre kariguma demand asi thabak ta onthok trabadi Imphal Dimapur lambi da indefinite economic blockade chatharagani masida tholakpa fafatagi daita adu Manipur sarkar na pugadabani hairi May tara manga fawba western amasung northern India ki flight sing cancel tawkhre India amasung Pakistan laiba anigi marakta leiriba ungkhatnaba sina maram oiraga Pakistan ga lonariba western amasung northern India gi flight sing maru oina Air India Indigo amasung SpiceJet yauna tongan ba airline sing May tara manga gi ayuk pung manga ga minute kun manga makha tana cancel tawkhre Aviation Authority na tharakhiba notification amagi matung ina airline sing asina flight sing asi cancel tawkhibani airline gi maikai degi phongdokhibada May tara ga manga fawbadi Jammu Srinagar Leh Yodhpur Amritsar Chandigarh Bhuj Jamnagar amasung Rajkot ki flight sing cancel tawkhre hariba matam asi fawbadi valid ticket paiba customer sing da reschedule tawbagi chance oina one time waive over tawgani natraga cancellation gidamak full refund tawgani hairi India amasung Pakistan ungkhatnaba helakpadagi Territorial Army da unroll tawriba personal sing kaukhatnaba Army Chief da sakti pikre Pahalgam thaudoka mari leinana India amasung Pakistan laiba ani chawna ungkhatnarakpa maru oina western border da military tension wangkhalakpadagi Ministry of Home Defense na laiba sigi oina Territorial Army da unroll tawkhraba mioi sing amasung officer khudingmak kaukhatnabagi sakti Chief of Army Staff ta pikre Territorial Army sing asi guard duty amasung regular army da support tawnabani Territorial Army Rules 1948 ki rule number 36 gi makhada Territorial Army sing asi na regular force sing da mapung fana support tawnaba amasung mathau taba sing da deploy tawnaba order adu issue tawkhibani Ministry of Home Defense na thokhiba notification amagi matungina laiba asigi hojik leiriba Infantry Battalion 32 Territorial Army embodiment of Taragamari Infantry Battalion Territorial Army asi India amasung Pakistan laiba anigi marakta ungkhatnaba hengalakpa asina Southern Command, Eastern Command, Western Command, Central Command, Northern Command, Southwestern Command, Andaman and Nicobar Command amasung Army Training Command sing da deploy tawgadabani
Operation Sindur mai pangna chathakhre matungda hojik fawbada Pakistan India da attack tongnaba paisilakhiba drone yankai Indian force na neutralize tawkhre. India gi maikaidagi su India gi Lahore yauna atei mafam singda leiriba air defense system sing target tawbagi thabak leptana chathari. Amarom da leiba ani gi marakta hojik nauna oirliba phibam asiga mari leina ngasi Prime Minister Narendra Modi na chair lauduna ngasi high level meeting pangthokre. Mifam maduda Union Defense Minister Rajnath, National Security Advisor Ajit Doval, Service Chief Singh, top security officials sing na saruk yaki. Ministry of External Affairs na India na numit karani asida Pakistan da chathakhiba attack sing adu briefing tawkhibaga ikan kanadana high level security meeting adu pangthokhibani. Marak sida Pakistan na Jammu and Kashmir gi civilian sing da target tawbagi thawdo leptri. Pakistan na kapsilakhiba cell na Jammu and Kashmir ke officer Rajkumar Thapa leikhidre. Chief Minister Omar Abdullah Hana officer siga online da wari sanakraba matung ikan kanadaba laibak thiba thodok adu thokhibani haidi. Indo-Myanmar border pillar humphudara manga dagi yamlaba khulai fagatkre. Haukiba tang nipan da Indo-Myanmar border gi More police station gi manung chanba ti Minaunu area da security force da mioi ani na hundok lamba yamlaba nongmai sing fare. Adubo mioi ani adudi security gi mangkutagi nanthok tuna chen kre haidi. Police ki pauna hairibana security force na ching amasung tampa ki mafam kaya da leptana chatharakpa sas amasung domination gi manung chana haukiba tang nipan da Technopal district ki More police station gi manung chanba border pillar number humphudara manga da yamna chingna ningai oiba mawong da mioi ani na border landsid duna changlak na bahotna ringai da security force na thengna badagi makoi sing adu fan na bahotna ki adubo mioi ani aduna makoi na purakpa bora khaw ama hundok lamlaga makoi adudagi nanthokibani. Hundok lamba bora khaw adu check tawba matamda magazine ga konaba AK-56 ki rifle ama insas rifle ama magazine ani magazine ga konaba carbine gun ama IED taruk hand grenade ani tungan ba makal gi nongmai maru chamaga humfutara mathoi recover tawki. Amaram da ngase yupung mapal lom taba matamda Taruk Suba IRB gi CO amasung Special Commando Unit Khawaisoi gi in charge oriba Dr. S. Ibom Chagi supervision makhada Special Commando gi team amana Tezpur Chingarwal area da frisking amasung checking chatharingai da yamna chingningai oiba mawongda saijang lomdagi mioi ama khongna lakhi. Maduda mioi adu chingna badagi detain tawduna wahang paun chathabada Pripak Pro gi member ingudam ingocha LS Borobi nifuganipan apok palai khidraba nego kauba mioi amani haiba khangmangamki. Mioi ase hauze saijang lamlai amasung yengang pokpi area da organization division da thabak toriba misakni. Farba mioi adu makha taba aingi oiba thabak sing lawkhatnaba mari leinaba police station da sinakhre haina police ki pauna hairi. India lengang na Manipur dagi terrorist muthatnaba chap chaba thauna lehaningi MLA Lokesor Pasoi Kendra ge ex MLA AK Mirabai na saba haino bokta laiba ima ibe mayumjau lairembi gi sanglen ngasi sangaduna miyam da khusinakre. Nauna saba ima ibe mayumjau lairembi gi sanglen sangaba gi thoram aduda Khundrak Pom Kendra gi MLA TS Lokesor na haikibada Manipur dagi terrorist maru fangna muthatpada masasu kathokani India lengang su Manipur dagi terrorist muthatkani haibagi chap chaba thauna lehaningi. MLA manga na lengak semgadaba natte ima laibak hana kangadabani miyam gi miut singna magi thauna puthokpa ngamdabadagi miyam awaba kaya mayoknaribani. Manipur da santi leirani haina thajaba piba ngamlabadi khudakta MLA famdagi resign tawge. Mitei na Manipur integrity gi damak lebliba asina yellow mi singna punna lepminarabadi kaidawnungda Manipur thugaiba ngamloi. Leibak kanbasu legislature na kangadabani leibak kaibasu legislature na kahalakadawribani. Maram aduna miyam na wakal munna khanbi yu haiki. Thoram aduga mari leinana Pasoi Kendra gi ex MLA AK Mirabai na haikibada Pasoi Kendra da mahang na miyam gi miut ama oiringai da thaknaba iseng yauna lambi thong kaya fibam fana thamlamkhibani. Adubu hauzik loishinba semjinba yaraba Kendra asigi lambi thong sing loishindaba asi nungaite. Kendra asigi manung chaliba Imphal Dimapur lambi asi sembi naba kaya khana mari leinaba singda miyam na taksilaba su miyam gi miut leina loishindana thamba asi nungaite. Kendra asigi chawkhat thorang kaya paikhanaba pandam thamlasi haiki. Panba yabadi ngasigi thoram aduda MLA TS Lokesor khangabo Kendra gi ex MLA Okram Landoni Pasoi Kendra gi MLA AK Mirabai yauna maru oiba mioi kayana presidium member oina saruk yaki. North Frontier Railway gi akhanaba train na khongsang tamna chengbek lising yangkai pusilakre. State asigi national highway sing da gari sing maning tamna chathok chasin tawbada athingba kaya leiriba siga mari leinana ngasi North Frontier Railway gi akhanaba train amada state asigi miyam gi damak cheng bek lising yangkai Tamenglong district gi Khongsang railway station tamna pusilakre haina thajaba yaba pau gi source amana hairi. Pau sina makhata na hairi bana cheng bek lising yangkai adu North Frontier Railway gi akhanaba train adugi tungan ba
ꯕꯣꯒꯤ 42ꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:55 ꯔꯣꯝ ꯆꯥꯕ ꯃꯇꯝꯗ ꯔꯦꯜ ꯑꯗꯨ ꯖꯤꯔꯤꯕꯥꯝ ꯐꯥꯎꯔꯒ ꯈꯣꯡꯁꯥꯡꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯔꯦꯜꯗ ꯕꯦꯒ 50,000 ꯄꯨꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯦꯡ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯤ꯫ ꯆꯦꯡꯁꯤꯡ ꯑꯗꯨ ꯈꯣꯡꯁꯥꯡꯗ ꯇ꯭ꯔꯦꯟꯗꯒꯤ ꯂꯧꯊꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯛꯇ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ 109 CRPF ꯕꯠꯇꯥꯂꯤꯌꯟꯒꯤ C ꯀꯝꯄꯦꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯏꯝꯐꯥꯜꯒꯤꯗꯃꯛ ꯊꯧꯖꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯃꯐꯝ ꯂꯧꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯝꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯁꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯔꯤꯝꯁꯇ MBBS ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯤꯟ ꯑꯃꯁꯨꯡ ꯁꯕ ꯗꯤꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯍꯩꯔꯣꯏ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯒꯚꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯥꯖ ꯚꯕꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯍꯩꯔꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯀꯠꯁꯤꯡ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯀꯠ ꯑꯗꯨ ꯒꯚꯔꯅꯔꯅ ꯅꯤꯡꯊꯤꯅ ꯇꯥꯈꯤ꯫ ꯋꯥꯀꯠꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯀꯥꯗꯃꯤꯛ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯦꯜꯐꯦꯌꯔꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒ ꯀꯨꯞꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯎꯅꯕ ꯑꯗꯨꯗ ꯒꯚꯔꯅꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯤꯝꯁꯀꯤ ꯗꯤꯟ ꯑꯃꯁꯨꯡ ꯁꯕ ꯗꯤꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯔꯤꯖꯥꯏꯟ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫